Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada Maruoiba pau wakhal choiraba ahal amaga mar nupi amaga police na matam chana kanmangam haure ngasi ayuk Bishnupur district ki manung chana thinungai maningi sarukta laiba kuki singi bunker mayada changlamba ahal ama thinungai village defense committee SSB amadi Bishnupur police ke apun makangmu na matam chana kanmangam haure hari pau sina hai kanmangam hauraba ahal adu kha posangbam dagi thaudam naba sing kawi wakhal khara choiraba mioi ni tungda ahal adubu imung manungi mioi singda tek kaidana khusinakre hari nakalamarom dana ngarang Jiribam district ki manung channa nungchapi village ta chatlaga leirambi marnupi ama police na matam chana fazilaba matung imung manungi mioi singda tek kaidana khusinakre hari pausina hai Jiribam police na imung manungi mioi singda khusinakre hari ba marnupi adugi maming lalpingjo markawi masagi chei kunthraga tare rom sure mahak Jiribam district ki moljoy village tagini imung manungi mioi singna phongdorakpada ma wakhal choiraba mioi amani mahak pu imung manungi mioi singda tek kaidana khusinnarakpada Jiribam police ki kangbu bu thagatpa phongdorakli kanglai pa punma kholaw ge update gi lokhocherage embusta mari manga Sibagi Pao Leire Makha Tana Kanna Khut Thoknari iduning thogi post gi lokhocherake Myanmar manungda kapnambada sikhiba KNB cadre singi dead body hojik fawbo lawthokpa ngamdana leiri Kuki NP Ko2 amadi ITLF ta dead cadre singi list leijaraga so dead body fangdriba fawba magi family da haidoktree maitai singna thadorakpa video da yawba makhoi khara khaktama asiba imungi family singna khangli siriba sing asigi manungda kangpukpi dagi Churchandpur site na hena masing yamli ayamana kuki ni macha siramladra khanba imung manungi mioi singna kuki NP ITLF ta hangbada su sidri haina khumli sibataraga su dead body khusin nagani haina deceased family member singda thawai wadana bagyan tana hairi macha gi phone switch off tawkre haina kappa su kaya ama yauri phone battery recharge tawpham leitabagi switch off tawkhiba oigani haina thembiri tumba yadraba deceased family imung sing nupi khaina tumin kapi nipa makhaina athengba ahingda su khanglaw law bayauri yu thaklaga lelri phone switch off tawkraba hariba si khraboi Churchandpur site tagi masing yambagini Churchandpur da irang hoba horiba si dead body lawthokpa ngamdaba adu lawthoknanaba honnadabani hojik fawba Valley Rebel Group amadi KNB ani Myanmar manungda Khut Thoknariba si Kamjong amadi Technopol site rom da yamlaba kuki group kaya gi cadre sing paisinduna leiri Valley Group chenthorokpra yengli dead body sing adu mafam maduda taduna leiri ayambana pumtharakpagi manam namlabani mafam maduda Valley Group amadi military junta gi apunba strength lising ama mathakta lei haina khanbana amadi nongthaktagi air strike tawrakpa maramna pak changsiluba ngamde kangpukpi amadi Churchandpur manungda kuki rebel group sing pressure hengalakpa kalaknarakpa amadi thajanadaba hengalakpadagi amana amada khut thinba honari maitai lan tawba lairi kuki rebel group masen oina lan tawraknarkani ko haina rebel group amani natana mari mangana hairi atai di barbel oina haina bani adubu Churchandpur da based of United Kuki National Army UKNAD phongna press release thoktuna daf tawba hore cherol asida hariba se aikhoi lamka songpi da chahi ama hena mayam punna lan thengna minarakpani kanaguma amata da khut thinduna phai fate haidabani nakhoina aikhoida UKNA da kalak iba adu karigino aikhoina aikhoigi future society amadi lamgi damak lan thengnari mioi kaya amana UKNA bu criticize tawba plan muthanaba honaba amadi aikhoigi lan mi crader manghanana ba honarakpa adu aikhoi khangi kariguma Makha Tana nakhoina UKNA muthanana ba honarakpa targadi masin aroiba warning ni kuki NP oigera ITLF oigera CSO oigera atopa rebel group oigera lemna thararoi fibamgi matung inna thengnaragani hairi Miyamna ikhoibu tasengna nachana nauni ichil nanauni marup mapangni ibung ipwani khana thamoi sengna nungsibiradi maikai asomda tholi balana sigi awara pa mateng pangba mak ngamdrabasu thamoi sengna ikhoida thongna pina biu thousand biu lan thengnaradi awa famda loina tanari bani yengna bai mi leitabagum ikhoigi sumi leitaba yauri bani masi khantha biraga tumina leibiu irang fala tobinu aikhoina haidrasu miyamna hena khangbibam thoi adubu khangmalaktabadai haijarakpani aikhoigi kana leitabagum aikoi isagi khalaga lanthengnaba amagum inthokpai mami ama hek ujai masi tawbinu aikoi irakta tinduna achangba lanmi oibidrasu I marini khana aikhoida thongna hapiu aikhoina ngasi achangba lanmi ama leitabadu mitlu pirang chintaduna nungaitaba fawi pendaba kaya mayoknari laikhidraba makhoina hena thongna su hapiri adubu miyam marakte aikhoigi damak khanbiba ikhoibu nungsibibadi idei leite tasengna pukning nungsi adubu ikhoidi thangjiliba khongthang asi handoklaroi